ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯔꯤꯖꯅꯤꯡꯒꯤ ꯕ꯭ꯂꯗ ꯔꯤꯂꯦꯁꯟ ꯍꯥꯏꯕ ꯑꯗꯨꯒꯤ ꯆꯦꯞꯇꯔꯗꯣ ꯑꯗꯨꯒꯤ ꯀ꯭ꯂꯥꯁ ꯑꯃ ꯇꯧꯒꯦ ꯁꯤꯗ ꯑꯩꯅ ꯇꯥꯛꯀꯗꯣꯏꯁꯦ ꯑꯍꯥꯟꯕꯗ ꯕ꯭ꯂꯗ ꯔꯤꯂꯦꯁꯟ ꯍꯥꯏꯕꯁꯦ ꯊꯤꯑꯣꯔꯤ ꯑꯣꯏꯅ ꯃꯀꯣꯛꯇꯒꯤ ꯐꯖꯅ ꯇꯥꯛꯑꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ SSCꯅ ꯂꯧꯕ ꯑꯦꯛꯖꯥꯝꯁꯤꯡꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯣꯏꯁꯟ ꯍꯪꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯅꯩꯅꯒꯅꯤ ꯌꯦꯡꯉꯁꯤ ꯕ꯭ꯂꯗ ꯔꯤꯂꯦꯁꯟ ꯍꯥꯏꯔꯦ ꯕ꯭ꯂꯗ ꯔꯤꯂꯦꯁꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯏ ꯃꯔꯤꯒ ꯍꯥꯏꯅꯕꯗꯨꯅꯦꯕ ꯃꯔꯤ ꯃꯇꯥꯗꯨꯅꯦꯕꯀꯣ ꯃꯔꯤ ꯃꯇꯥꯗꯨꯅꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯅꯣꯏꯗ ꯇꯥꯛꯇꯣꯏꯁꯦ ꯁꯤꯒꯤ ꯕ꯭ꯂꯗ ꯔꯤꯂꯦꯁꯟꯁꯦ ꯁꯤꯒꯤ ꯖꯦꯅꯦꯔꯦꯁꯟ ꯆꯥꯔꯠ ꯍꯥꯏꯅ ꯑꯃ ꯇꯥꯛꯀꯅꯦꯕꯀꯣ ꯑꯩꯅ ꯖꯦꯅꯦꯔꯦꯁꯟ ꯆꯥꯔꯠꯁꯦ ꯑꯩꯅ ꯌꯦꯛꯊꯣꯛꯑꯒ ꯅꯣꯏꯗ ꯄꯤꯕ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯑꯩꯅ ꯗꯥꯏꯔꯦꯛ ꯌꯦꯛꯇꯣꯏꯁꯦ ꯑꯇꯩ ꯅꯠꯇꯦꯕꯀꯣ ꯀꯣꯛꯇ ꯆꯤꯡꯐꯥ ꯄꯨꯔꯒ ꯂꯩꯍꯟꯅꯤꯡꯉꯦ ꯅꯣꯏꯁꯨ ꯀꯣꯁꯦ ꯁꯤꯒꯤ ꯖꯦꯅꯦꯔꯦꯁꯟ ꯆꯥꯔꯠ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩ ꯏꯁꯥꯅ ꯑꯩꯅ ꯗꯤꯕꯦꯂꯞ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯁꯣꯔꯠꯀꯠ ꯃꯈꯜ ꯑꯃꯅꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯁꯦ ꯖꯦꯅꯦꯔꯦꯁꯟꯁꯦ ꯅꯪ ꯍꯥꯏꯕꯁꯤꯅ ꯁꯦꯟꯇꯔꯗ ꯂꯩꯅꯦꯕ ꯌꯨ ꯀꯣ ꯅꯪ ꯍꯥꯏꯕꯁꯤꯅ ꯃꯌꯥꯝꯒꯤ ꯁꯦꯟꯇꯔꯅꯦꯕ ꯅꯪꯗꯩ ꯍꯧꯗꯣꯏꯅꯦꯕꯀꯣ ꯅꯪꯅ ꯍꯦꯔꯣꯅꯤ ꯅꯪꯁꯤ ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯋꯥꯏꯐ ꯂꯩꯗꯣꯏꯅꯤꯀꯣ ꯅꯪꯒꯤ ꯋꯥꯏꯐ ꯀꯔꯤꯒꯨꯝꯕ ꯅꯪ ꯍꯥꯏꯕ ꯃꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯍꯁꯕꯦꯟ ꯂꯩꯅꯤꯀꯣ ꯍꯁꯕꯦꯟ ꯃꯈꯣꯏꯁꯤ ꯖꯦꯅꯦꯔꯦꯁꯟ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯅꯤ ꯖꯦꯅꯦꯔꯦꯁꯟ ꯍꯥꯏꯗꯤ ꯁꯨꯔꯣꯟ ꯄꯨꯟꯕ ꯀꯧꯋꯦ ꯃꯣꯏꯁꯤꯀꯣ ꯑꯗꯒꯤ ꯕ꯭ꯔꯗꯔ ꯅꯪꯗꯒꯤ ꯂꯣꯏ ꯂꯥꯛꯇꯣꯏꯅꯦ ꯕ꯭ꯔꯗꯔ ꯍꯥꯏꯁꯤ ꯀꯅꯥꯒꯤ ꯕ꯭ꯔꯗꯔꯅꯣ ꯅꯪꯒꯤ ꯕ꯭ꯔꯗꯔ ꯅꯪꯗꯒꯤ ꯂꯣꯏꯅ ꯆꯠꯇꯣꯏꯅꯦꯀꯣ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯀꯣ ꯑꯗꯒꯤ ꯁꯤꯁꯇꯔ ꯏꯟ ꯂꯣ SIL ꯍꯥꯏꯗꯤ ꯁꯤꯁꯇꯔ ꯏꯟ ꯂꯣ ꯍꯥꯏꯅꯤꯀꯣ SIL ꯁꯣꯝꯗ ꯅꯥꯀꯟ ꯏꯅꯤꯡꯕ ꯅꯥꯀꯟꯗꯤ ꯄꯔꯦꯡꯁꯤꯕꯨ ꯄꯨꯜꯂꯗꯤ ꯌꯥꯔꯦ ꯕ꯭ꯔꯗꯔ ꯏꯟ ꯂꯣ ꯍꯥꯏꯅꯤꯀꯣ ꯁꯤ BILꯁꯦ ꯑꯗꯒꯤ ꯀꯖꯟ COUSIN ꯀꯖꯟ ꯀꯣ ꯀꯖꯟ ꯍꯥꯏꯕꯗꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯡꯒꯧꯁꯨ ꯌꯥꯎꯅ ꯈꯪꯍꯧꯕ ꯌꯥꯔꯦꯀꯣ ꯕ꯭ꯂꯗ ꯔꯤꯂꯦꯁꯟ ꯍꯥꯏꯕꯁꯦ ꯍꯩꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯖꯦꯅꯦꯔꯦꯁꯟ ꯆꯥꯔꯠꯁꯤꯃ ꯈ꯭ꯋꯥꯏꯗꯒꯤ ꯚꯦꯔꯤ ꯃꯁ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯅꯤ ꯃꯥꯁꯤꯅ ꯍꯌꯦꯡ ꯑꯣꯞꯁꯟ ꯆꯤꯛꯇꯁꯨ ꯀꯥꯟꯅꯔꯛꯀꯗꯣꯏꯕ ꯑꯣꯞꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯟꯁꯥꯔ ꯈꯟꯗꯣꯛꯄꯗꯁꯨ ꯀꯥꯟꯅꯔꯅꯤꯀꯣ ꯁ꯭ꯇꯥꯔ 3 ꯄꯤꯒꯦ ꯀꯣ ꯑꯗꯨꯒ ꯁꯤ ꯇꯥꯟ ꯑꯩ ꯃꯤꯡꯒꯧꯁꯨ ꯈꯔ ꯄꯜꯂꯝꯃꯒꯦꯕꯀꯣ ꯅꯪꯁꯦ ꯅꯪꯒ ꯅꯪꯒꯤ ꯍꯁꯕꯦꯟ ꯅꯪꯒꯤ ꯋꯥꯏꯐ ꯅꯪꯒꯤ ꯕ꯭ꯔꯗꯔ ꯅꯪꯒꯤ ꯁꯤꯁꯇꯔ ꯏꯟ ꯂꯣ ꯅꯪꯒꯤ ꯀꯖꯟ ꯅꯪꯒꯤ ꯕ꯭ꯔꯗꯔ ꯏꯟ ꯂꯣ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯄꯔꯦꯡ ꯑꯃꯗ ꯂꯩꯕ ꯑꯣꯏꯅꯦꯕ ꯁꯨꯔꯣꯟ ꯑꯃꯗ ꯄꯨꯜꯂꯤꯅꯦꯕ ꯅꯪꯉꯣꯟꯗꯒꯤ ꯍꯦꯛ ꯀꯥꯈꯠꯂꯒ ꯅꯪꯒꯤ ꯕꯕꯥ ꯐꯥꯗꯔ F ꯍꯥꯏꯁꯤ ꯅꯪꯒꯤ ꯐꯥꯗꯔ M ꯍꯥꯏꯁꯤꯅ ꯅꯪꯒꯤ ꯃꯥꯗꯔ ꯀꯣ ꯑꯗꯒꯤ ꯅꯪꯒꯤ ꯑꯪꯀꯜ ꯍꯥꯏꯕꯁꯤ ꯀꯅꯥꯕꯨ ꯀꯧꯗꯣꯏꯕ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯏꯃꯥ ꯅꯠꯇ꯭ꯔꯒ ꯕꯕꯥ ꯃꯈꯣꯏꯒ ꯄꯣꯛꯃꯤꯟꯅꯕ ꯅꯨꯄꯥꯁꯤꯡꯗꯣ ꯃꯈꯣꯏ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥꯁꯤꯡꯗꯣ ꯑꯪꯀꯜ ꯀꯧꯔꯅꯦꯕꯀꯣ ꯑꯗꯣ ꯑꯪꯀꯜꯁꯦ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯑꯃꯨꯛ ꯈꯥꯏꯗꯣꯛꯏ ꯐꯥꯗꯔ ꯕꯕꯥꯒꯤ ꯃꯔꯤꯒꯤ ꯑꯪꯀꯜ ꯑꯣꯏꯔꯒꯅ ꯄꯦꯇꯔꯅꯦꯜ ꯑꯃꯨꯛ ꯀꯧꯗꯣꯏꯕ ꯏꯃꯥ ꯃꯔꯤꯒꯤ ꯑꯪꯀꯜ ꯑꯣꯏꯔꯒꯅ ꯃꯦꯇꯔꯅꯦꯜ ꯑꯃꯨꯛ ꯀꯧꯗꯣꯏꯕ ꯃꯦꯇꯔꯅꯦꯜ ꯑꯪꯀꯜꯒ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯩ ꯑꯟꯁꯦ ꯁꯣꯝꯗ ꯊꯝꯃꯒꯦ ꯆꯞ ꯃꯥꯟꯅꯩ ꯑꯩꯅ ꯑꯣꯏꯔꯣꯝ ꯊꯝꯃꯤꯁꯦ ꯌꯦꯠꯂꯣꯝ ꯊꯝꯃꯁꯨ ꯑꯃꯍꯥꯅꯤꯀꯣ ꯑꯟꯇꯤ ꯍꯥꯏꯕꯁꯤꯅ ꯀꯅꯥꯅꯣ ꯑꯟꯁ ꯀꯧꯗꯣꯏꯁꯦ ꯕꯕꯥꯒ ꯄꯣꯛꯃꯤꯟꯅꯕ ꯅꯨꯄꯤꯁꯤꯡ ꯕꯕꯥꯒꯤ ꯃꯆꯦ ꯑꯣꯏꯒꯦꯔꯥ ꯃꯆꯟ ꯑꯣꯏꯒꯦꯔꯥ ꯃꯈꯣꯏꯁꯦ ꯑꯟ ꯀꯧꯏ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯑꯟꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯦꯇꯔꯅꯦꯜ ꯑꯟ ꯀꯧꯅꯤ ꯏꯃꯥꯒꯤꯁꯨ ꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦ ꯃꯆꯟ ꯂꯣꯏ ꯂꯩꯔꯝꯒꯅꯤ ꯃꯗꯨ ꯑꯩꯅ ꯀꯩ ꯀꯧꯗꯣꯏꯕ ꯌꯨꯗꯒꯤ ꯂꯣꯏ ꯂꯥꯛꯇꯣꯏꯅꯤꯀꯣ ꯉꯁꯥꯏ ꯑꯩꯅ ꯕ꯭ꯔꯦꯀꯦꯠ ꯀꯣꯠꯁꯤꯜꯂꯤꯁꯤ ꯃꯔꯨ ꯑꯣꯏ ꯌꯨꯅ ꯀꯧꯔꯛꯄꯒꯤ ꯃꯤꯡꯒꯧꯗꯨꯅꯦꯕ ꯍꯧꯖꯤꯛ ꯑꯩꯅ ꯄꯜꯂꯤꯁꯦ ꯌꯨꯗꯩ ꯍꯧꯔꯒ ꯅꯪꯉꯣꯟꯗꯩ ꯍꯧꯔꯒ ꯀꯣ ꯕꯕꯥ ꯃꯔꯤꯒꯤ ꯑꯣꯏꯔꯒꯅ ꯄꯦꯇꯔꯅꯦꯜ ꯑꯟ ꯏꯃꯥ ꯃꯔꯤꯒꯤ ꯑꯣꯏꯔꯒꯅ ꯃꯦꯇꯔꯅꯦꯜ ꯑꯟ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯒꯤ ꯑꯃ ꯏꯅꯦꯝ ꯏꯀꯨꯒ ꯍꯥꯏꯅ ꯂꯩꯇ꯭ꯔꯥ ꯐꯥꯗꯔ ꯏꯟ ꯂꯣ FIL ꯐꯥꯗꯔ ꯏꯟ ꯂꯣ ꯃꯥꯗꯔ ꯏꯟ ꯂꯣ ꯃꯈꯣꯏꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯊꯛ ꯊꯣꯡꯕ ꯖꯦꯅꯦꯔꯦꯁꯟꯅꯦꯕ ꯃꯊꯛꯀꯤ ꯖꯦꯅꯦꯔꯦꯁꯟ ꯀꯧꯋꯦꯕ ꯖꯦꯅꯦꯔꯦꯁꯟ ꯁꯨꯔꯣꯟꯁꯦ ꯄꯔꯦꯡꯗꯤ ꯏꯌꯣꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯅꯪꯁꯤꯒꯤ ꯕꯕꯥ ꯏꯃꯥꯁꯤꯕꯨ ꯄꯣꯛꯏꯕ ꯃꯈꯣꯏꯗꯨꯅ ꯒ꯭ꯔꯥꯟ ꯐꯥꯗꯔ ꯑꯃꯁꯨꯡ ꯒ꯭ꯔꯥꯟ ꯃꯥꯗꯔ ꯍꯥꯏ ꯂꯩꯔꯦ ꯃꯈꯣꯏꯅ ꯑꯃꯨꯛ ꯃꯊꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯗ ꯑꯃꯨꯛ ꯂꯩꯅꯦꯕ ꯒ꯭ꯔꯥꯟ ꯃꯥꯗꯔ ꯒ꯭ꯔꯥꯟ ꯐꯥꯗꯔ ꯑꯃꯁꯨꯡ ꯒ꯭ꯔꯥꯟ ꯐꯥꯗꯔꯗꯁꯨ ꯃꯈꯜ ꯑꯅꯤ ꯂꯩꯔꯦ ꯕꯕꯥ ꯄꯣꯛꯑꯒꯅ ꯄꯦꯇꯔꯅꯦꯜ ꯒ꯭ꯔꯥꯟ ꯐꯥꯗꯔ ꯏꯃꯥ ꯄꯣꯛꯑꯒꯅ ꯃꯦꯇꯔꯅꯦꯜ ꯒ꯭ꯔꯥꯟ ꯐꯥꯗꯔ ꯀꯣ ꯑꯗꯣ ꯒ꯭ꯔꯥꯟ ꯃꯥꯗꯔꯒꯤꯁꯨ ꯑꯅꯤ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯁꯤꯒꯤ ꯍꯦꯛ ꯃꯊꯛꯇ ꯑꯃꯨꯛ ꯂꯩꯗꯣꯏꯅ ꯒ꯭ꯔꯦꯠ ꯒ꯭ꯔꯥꯟ ꯐꯥꯗꯔ ꯏꯄꯨ ꯄꯣꯛꯄꯗꯨꯒꯤ ꯏꯄꯨꯕꯨ ꯑꯩꯒꯤ ꯏꯙꯧ ꯄꯣꯛꯏꯕ ꯀꯩꯅꯣꯗꯣ ꯏꯙꯧꯗꯨꯅ ꯒ꯭ꯔꯦꯠ ꯒ꯭ꯔꯥꯟ ꯐꯥꯗꯔ ꯑꯃꯅ ꯒ꯭ꯔꯦꯠ ꯒ꯭ꯔꯥꯟ ꯃꯥꯗꯔ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯀꯥꯈꯤꯅꯦꯕꯀꯣ ꯖꯦꯅꯦꯔꯦꯁꯟ ꯃꯊꯪ ꯀꯥꯈꯤꯗꯣꯏꯅꯤ ꯃꯈꯥꯗꯅ ꯑꯃꯨꯛ ꯀꯅꯥ ꯂꯩ
nang leradi nangi son nangna polakpa son nangi daughter ko makoisu makai generation leini adagi nangi nangi nasanupi lori unupado son ilo kawi ko SIL nangi nasanupa na loroko nupi do daughter ilo kawi DIL makoisu makai generation leini aduga nephew haibam lani nephew haiba tamse kari haino haitaragadi nephew haiba si kaino haitaragadi nephew haiba sina nasagi nanga hek nanga nupi natraga nangi nangna kari nupi or manangi nupa leramani ko makoina pokpam masa orgadi san natra daughter sakni adu na taba ko nangi brother nangi sister in law nangi cousin nangi brother in law makoina pokpa nupa singse brother nephew ko neba yanda braise makoina pokpa nupa singse nephew ko ni sa nupa se aduga nupi ora magana niece ko neba nangi cousin haidi kana no haitaragadi nangi uncle natraga an ko bom thokpa makoido makoina pokpa nupa natraga nupi do cousin gi nupa nupi ni pulle ko har cousin oigera sister in law oigera sister oigera brother in law oigera makoi singna pokpa nupa do na nephew ko weba nupi orga niece ko weba ko makoina makhagi jena salai hek makhadana nangi grandson amasu nangi granddaughter sige makhadana great grandson si makhadana great grandson amsung great granddaughter hai nahi ne ko sumain generation ji si amtam khajana khunjulu any age generation pareng kya sure punna marwai ni age 1 2 3 4 5 6 7 mana sigi generation ta si yengo pareng da kana kana lege si yengo hebe athadi sigi matungina ai option trick na singba tor ko dine ko si phajana khanga matungda aham step ta si khanga da banoina larik pawa matam da generation sa se yu da gi hori yek pa hega da ba ai gi suro na kana na leidui ai gi thakta na kana lai hek matak ta kana lai hek matak kana lai hek makha da kana lai hek makha kana lai habana singma si loi khangdo ka da ko adagi matak na nephew hai na kari hai ni seven atra kari hai no habisi khanga da ba ko nephew hai badi nangi sister in law brother in law cousin ko nangi brother nangi pumina nangi hek makoi na pumina basi nupa ro nephew nupi gi ni sana si khangjin ga da ba uncle hai kana ko du no an nai ko kana ko du no simin go ji thido ko dong ni si ma khangna bo na ga dong ni next step ta ani su ba ko amada generation cha si pharo mathang na relation name do kang jiro relation name do ina pan ma das lo yaure ka sulu budi na te ba ko ira lai phone nga tang minute manga tara mo kan kan ma tho po brother in law kana ka wi sister in law kana ka wi cousin hai uncle an gi masani ko nephew hai kana no niece hai kana no khango kanda hai ja sinje si khang matung da hojiki mingo ji khangwa hai re aduga mathang next diagram ek pasing hai gi da ko diagram ek pagi thabak sim hi ta है डायग्राम ड्राइंग तो वसी डायग्राम से लर्न तो दिया दे डायग्राम एक पगी नमूना हम ले मधु खंग दिया रोई को माना समान एग्जांपल पे कि ए is a is sorry को a is brother of a ga b है में को a is a b की brother ni हने ले रमे नंग कमाई ये करने से अदगी a is sister of b कमाई ये करने से a and the b are brothers मोइसे मसिम नाउ दा नुपा ngak tagi मसिम नाउ ni hai ram ba a and the b are sisters nupi ngak ti machim naw ne haram ba ko a is mother of b haram ba a is father of b haram ko ek turi a is father of b a is son of b a is daughter of b smain irame do kamai ekada ge have se ko learn to se a ga b ge si brother ne hai a से b की brother b जी ngak ta u ni khalo
B गी ब्रदर ने हरमिना A जी B गी ब्रदर है पुनः लेमिनत्रो A जी B गी ब्रदर ने है परेंग से ब्रदर दी परेंग मदी ये किदना इना जनरेशन चाहता परेंग द थमानी ब्रदर ने हर सिखाई जिन सिंगो ब्रदर ने हबनी के दोता रे खा नुपानी को प्लस एन तब यारे को अदई A is sister of B A is B गी sister ने हबना A is B गी sister नुपी खंगना माइनस तपोबा अदुगा B हबसी की जेंडर दे कोई खंगदे दना B गी जेंडर खंगदबनी ngasai ji tapam dri नु उरबसे जेंडर खंगदरदी तपुनो हांगल थमो कोरे होरे खंगांदा प्लस माइनस तपसिल लोय सिदना A गा B गा से ब्रदर नि अनिमक नुपा ngakti masi manaw ne aduna A गा B गा से ब्रदर ngakta ni na sikhai smai singo ब्रदर नि जेंडर खगमिना प्लस तपसिन दारे अनिमक नुपा ngakta ni को परेंग मद लेरी सि मरम खंगे को A गा B गा सिस्टर ने हादी B गा A गा जे सिस्टर ngakta gi nupi ngakta masi manaw ni smana A is mother of B A is B gi mother ni A is B gi mother hajina mathak to leini ko nangi imadu nangi mathak generation mathak ni na A duna mama ni na smana B na makas smana la kada ko B gi mama ni na B duna ngakta U ni khan lo ko B gi pali bisi nang U ni khalo ko A is B gi mama ni mathak ye khane smana mathak na sigi A is B father oirgana A is plus tapa mani adu B na makada la kane ko smana ye pui mongse ini ko mathang da mana hai A is son of B A is B gi son ni B hajina sithama B ji U ni B gi son ne adi makada singdarani A is B gi son ne amen so plus wa amuk mathang na A is B's daughter hai A is B gi daughter ne makada singdarani sumana ye kane diagram ek posi sumana learn tok singdaba next home subo ino ko ahamada ina sa hagi bu generation chart sim hero ani subo step ta mingo je phajana khangdok piro ko English की मिंगोग जी फसन अर्थ करी है नु फन खंगबिरो मथंग सी लाइ को सिम हाइबिरो अदुगा नेक्स्ट अमगा वा लाइ को जी अमानी ga तौगी के को सुमाइनी यानी डायग्राम एक को अदि अतो खर लेरी एक को हरके A is uncle of B हरमनि कमाय दौनी uncle एक को कमाय दौनी हंगसी A जे B की uncle नी A हैव से B की uncle नी B की uncle हरदी ngasai uncle हैव के तो B लेरे uncle ओदी B जी ngak gi palivisina U ni khaloba बीजी नंग नूनी खलोबा नंगी अंकल दी कमाई तोक तारे नंगी इमा नत्र बाबा आम लेरमनी को हाबिदी सिगी इमा नत्र बाबा आम लेरमनी सिदा इमा नत्र बाबा गा पुमिनबा नुपादो एजे कनानो आइथारगदी एजे आइगी इमा नत्र बाबा बीगी ममा नत्र मपा ओरी बसे सिगी मसिमनाव ब्रदर ने बदु ब्रदर ओदी पनेम दी एकताने एजे बीगी मपा नत्र ममा जी ब्रदर नि परेम लेने अदु तार सी तांगजी ओरगदी होजे अखोइना के दौरे B na A da kai ko bam thoya uncle hai dum tazarani masan ye koi muje herani ko samana adagi ma mun ngau da basi gisi A is an of B heradi kamai doktare A ze B gi anni hetaragati B habasi gi mama natra mapam lermani ko minus natra plus si ko mama natra mapado aina khangdabani na hangala thami si khangaba A ze anni herabani nupi oramani sigi mama B gi mama natra ga mapa ze sigi sister ne be A ze adu ta di mana di B na di ko unthe an ko unthe simani ekadaba tai koi mong ze hegadaba ko adagi ama ngasai ni ekpada namaruwe bam heramage A is brother of A is brother of B है ना एक को मतलब दा कोई एक की भी तो कमाई तो A से B की brother ने है भी ना A से B की brother ने परेंग मत इसमें एक ही हाउ से ऐना मलांग निंगे वो वापम दी A is husband मते मनाओ और कोई मतांग से मुझे ऐसे A is husband of B है ना हाई वो मतलब दा असai नंगी husband और भी को तो परेंग मत लगी A से B की husband है भी A से husband ने नुपानी ने सिखामो husband जो परेंग मत लगी बनी इसमें नहीं ये ला नहीं बको masai generation chart eko matamda you ga husband ga wa wife adagi brother lungda loina punna pareng da lagi bani na sikhaina singwa samani sikhaina samjina wai bane ba ko ado ji sikhaina samjina kan si ju husband ni hare si samana ba diagram ji da samana meaning lai bidi yaro domni na matai manau ji hek yorok di ani si man han ba ya de siga diagram ni si mana re ba ko adu manau ji mana da na ba ina ke doktare matai manau hek palak taragadi
ꯇꯦꯟꯖꯩ ꯀꯥꯞꯁꯤꯟꯅꯔꯣ ꯃꯇꯩ ꯃꯅꯥꯎꯅꯤ ꯈꯪꯅꯕ ꯑꯗꯩ ꯕ꯭ꯔꯗꯔꯒꯨꯝꯕ ꯁꯤꯁꯇꯔꯒꯨꯝꯕꯗꯨꯅ ꯇꯦꯟꯖꯩ ꯀꯥꯞꯇꯕꯤꯗ ꯁꯨꯃꯥꯏꯅ ꯏꯌꯣꯕꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯁꯤꯒꯤ ꯈꯦꯠꯅꯕꯁꯤꯃ ꯈꯪꯍꯧꯔꯣ ꯑꯦꯁꯤ ꯕꯤꯒꯤ ꯍꯁꯕꯦꯟꯅꯦ ꯍꯥꯏꯗꯤ ꯕꯤꯅ ꯅꯨꯄꯤ ꯑꯣꯏꯔꯝꯃꯅꯤ ꯅꯠꯇ꯭ꯔꯥ ꯃꯇꯩ ꯃꯅꯥꯎꯅꯤ ꯃꯇꯩ ꯃꯅꯥꯎꯁꯤ ꯏꯪꯂꯤꯁꯇ ꯁ꯭ꯄꯥꯎꯁ ꯀꯧꯏ ꯁ꯭ꯄꯥꯎꯁ ꯍꯥꯏꯕ ꯇꯥꯝꯁꯦ ꯍꯣꯔꯦꯟ ꯌꯥꯎꯔꯛꯀꯅꯤꯀꯣ ꯁꯤꯃ ꯈꯪꯖꯤꯜꯂꯨ ꯅꯪ ꯑꯩꯅ ꯇꯦꯁ ꯇꯧꯀꯥꯟꯗ ꯑꯉꯥꯡꯁꯤꯡ ꯈꯪꯗꯗꯅ ꯃꯤꯅꯤꯡ ꯈꯪꯗꯕꯒꯤ ꯑꯗꯨꯝ ꯀꯣꯏꯁꯟ ꯂꯨꯏꯕꯀꯣ ꯁ꯭ꯄꯥꯎꯁꯁꯦ ꯃꯇꯩ ꯃꯅꯥꯎꯗꯅꯤ ꯌꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯈꯪꯖꯤꯟꯕꯤꯕ ꯗꯥꯏꯒ꯭ꯔꯥꯝꯁꯦ ꯌꯥꯔꯦꯀꯣ ꯑꯗꯒꯤ ꯗꯥꯏꯒ꯭ꯔꯥꯝ ꯌꯦꯛꯄꯁꯤꯃ ꯈꯔ ꯍꯦꯟꯅ ꯈꯪꯍꯟꯕ ꯄꯥꯝꯃꯤ ꯑꯩꯈꯣꯏꯗꯤ ꯑꯗꯩ ꯑꯦ ꯏꯁ ꯃꯥꯗꯔ ꯏꯟ ꯂꯣ ꯃꯥꯗꯔ ꯏꯟ ꯂꯣ ꯃꯥꯗꯔ ꯏꯟ ꯂꯣ ꯑꯣꯐ ꯕꯤ ꯍꯥꯏꯔꯁꯤ ꯑꯦꯁꯤ ꯕꯤꯒꯤ ꯃꯥꯗꯔ ꯏꯟ ꯂꯣꯅꯦ ꯀꯃꯥꯏꯅ ꯌꯦꯛꯀꯅꯤꯁꯦ ꯑꯦꯁꯦ ꯕꯤꯒꯤ ꯃꯥꯗꯔ ꯏꯟ ꯂꯣꯅꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯌꯦꯛꯇꯣꯏꯕ ꯑꯦꯁꯦ ꯕꯤꯒꯤ ꯃꯥꯗꯔ ꯏꯟ ꯂꯣꯅꯦ ꯍꯥꯏꯇꯥꯔꯒꯗꯤ ꯕꯤꯒꯤ ꯃꯥꯗꯔ ꯏꯟ ꯂꯣꯗꯤ ꯕꯤꯒꯤ ꯃꯥꯗꯔ ꯏꯟ ꯂꯣꯗꯤ ꯕꯤꯒꯤ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯑꯃ ꯂꯩꯔꯝꯃꯅꯤꯀꯣ ꯕꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯖꯔꯝꯃꯅꯤ ꯁꯤ ꯕꯤꯁꯤ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯦ ꯑꯗꯨꯇꯥꯔꯗꯤ ꯃꯥꯒꯤ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯑꯃ ꯂꯩꯖꯔꯝꯃꯅꯤ ꯁꯤ ꯑꯩꯅ ꯇꯦꯟꯖꯩ ꯀꯥꯞꯄꯤꯁꯤ ꯀꯩ ꯍꯥꯏꯅꯣ ꯇꯦꯟꯖꯩ ꯀꯥꯞꯄꯤꯁꯤꯅ ꯇꯥꯛꯄꯗꯤ ꯃꯇꯩ ꯃꯅꯥꯎꯅꯦ ꯕꯤꯒ ꯃꯥꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯃꯁꯤꯗ ꯈꯪꯗꯕꯅꯤꯅ ꯑꯩꯅ ꯍꯥꯡꯍꯜꯂꯦ ꯃꯁꯤꯒꯤ ꯃꯥꯒꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯣꯏꯔꯤꯕꯁꯦ ꯁꯤꯒꯤ ꯑꯃ ꯃꯃꯥ ꯑꯣꯏꯗꯣꯏꯅꯦꯕ ꯑꯦꯁꯤ ꯑꯦꯁꯤ ꯀꯅꯥꯒꯤ ꯃꯃꯥ ꯑꯣꯏꯗꯣꯏꯕ ꯕꯤꯅ ꯂꯧꯔꯤꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯕꯤꯁꯤ ꯅꯨꯄꯥ ꯑꯣꯏꯔꯝꯃꯅꯤ ꯃꯥꯏ ꯅꯨꯄꯤ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯃꯥꯏ ꯅꯨꯄꯥ ꯑꯃꯗꯁꯨ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯑꯩꯅ ꯍꯥꯡꯍꯜꯂꯤꯁꯦ ꯉꯥꯛꯇꯪ ꯈꯪꯗꯕꯗꯤ ꯑꯦꯛꯁꯅꯦꯕ ꯈꯜꯂꯁꯨ ꯌꯥꯔꯦ ꯑꯩꯅ ꯑꯦꯛꯁꯀꯨꯝꯕꯗꯤ ꯃꯦꯟꯁꯤꯠ ꯏꯔꯨꯅꯨ ꯍꯥꯏꯔꯤꯁꯦ ꯑꯇꯩ ꯅꯠꯇꯕ ꯍꯌꯦꯡ ꯈꯪꯉꯀꯥꯟꯗ ꯇꯞ ꯂꯥꯎꯅ ꯑꯦꯛꯁ ꯑꯃꯨꯛ ꯏꯔꯅꯤ ꯑꯃꯨꯛ ꯍꯣꯔꯦꯟ ꯀꯛꯊꯠꯂ ꯑꯃꯨꯛ ꯏꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯡꯍꯜꯂꯒ ꯊꯝꯕꯅ ꯐꯩ ꯍꯥꯏꯕꯒꯤ ꯑꯩꯅ ꯕ꯭ꯔꯦꯀꯦꯠꯇꯨ ꯔꯥꯎꯟ ꯀꯣꯏꯜꯗ ꯊꯝꯕꯩ ꯋꯥꯅꯦꯕꯀꯣ ꯃꯔꯝꯗꯤ ꯍꯣꯔꯦꯟ ꯗꯥꯏꯒ꯭ꯔꯥꯝꯗꯨ ꯃꯊꯪ ꯃꯊꯪ ꯄꯜꯂꯀꯥꯟꯗ ꯂꯥꯁꯇꯒ ꯈꯪꯉꯛꯄ ꯌꯥꯎꯔꯀꯥꯟꯗ ꯇꯞ ꯂꯥꯎ ꯃꯦꯟ ꯌꯥꯅꯕ ꯍꯥꯡꯍꯟꯕꯗꯨꯅ ꯐꯩꯅ ꯍꯥꯡꯍꯟꯕꯅꯤ ꯑꯦꯛꯁꯀꯨꯝꯕ ꯂꯧꯗ꯭ꯔꯁꯨ ꯌꯥꯔꯦꯕꯀꯣ ꯑꯗꯨ ꯕꯤꯒꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯁꯦ ꯕꯤꯅꯗꯤ ꯀꯩ ꯀꯧꯕꯗ ꯃꯥꯒꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯤꯕ ꯃꯤꯗꯨꯒꯤ ꯃꯃꯥꯗꯨꯕꯨ ꯃꯥꯅ ꯀꯩ ꯇꯧ ꯇꯥꯔꯦ ꯃꯥꯗꯔ ꯏꯜꯂꯣ MIL ꯍꯥꯏꯔꯁꯤ ꯁꯝꯖꯤꯟꯕꯤꯗꯀꯣ ꯀꯧꯕꯅꯦ ꯁꯨꯃꯥꯏꯅ ꯌꯦꯛꯀꯗꯕ ꯌꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯗꯥꯏꯒ꯭ꯔꯥꯝ ꯌꯦꯛꯄꯁꯤ ꯃꯊꯪ ꯃꯊꯪ ꯍꯩꯒꯗꯧꯅꯤ ꯌꯥꯔꯕ ꯗꯥꯏꯒ꯭ꯔꯥꯝ ꯌꯦꯛꯄꯁꯦ ꯍꯩꯔ ꯃꯇꯨꯡꯗ ꯑꯍꯨꯝꯁꯨꯕ ꯇꯧꯔꯦ ꯍꯧꯖꯤꯛꯀꯣ ꯃꯔꯤꯁꯨꯕ ꯑꯍꯥꯟꯕꯗ ꯅꯪꯅ ꯇꯧꯗꯣꯏꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯑꯣꯡꯁꯦ ꯖꯦꯅꯦꯔꯦꯁꯟ ꯆꯥꯔꯠ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯩ ꯖꯦꯅꯦꯔꯦꯁꯟ ꯆꯥꯔꯠꯇꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯦ ꯃꯗꯨꯃ ꯐꯖꯅ ꯈꯪꯖꯤꯜꯂꯣ ꯖꯦꯅꯦꯔꯦꯁꯟ ꯆꯥꯔꯠꯇꯨ ꯌꯦꯛꯄ ꯍꯩꯅ ꯍꯩꯅ ꯅꯪꯅ ꯑꯃꯨꯛ ꯃꯤꯡꯒꯧ ꯈꯪ ꯇꯥꯔꯦꯀꯣ ꯃꯤꯡꯒꯧꯗꯤ ꯔꯤꯂꯦꯁꯟ ꯅꯦꯝꯗꯣ ꯔꯤꯂꯦꯁꯟ ꯅꯦꯝꯁꯦ ꯈꯪꯉꯕ ꯔꯤꯂꯦꯁꯟ ꯅꯦꯝꯁꯦ ꯍꯦꯛ ꯈꯪꯉꯀꯥꯟꯗ ꯗꯥꯏꯒ꯭ꯔꯥꯝ ꯌꯦꯛꯄꯁꯦ ꯗꯥꯏꯒ꯭ꯔꯥꯝꯁꯦ ꯐꯖꯅ ꯗꯥꯏꯒ꯭ꯔꯥꯝ ꯐꯣꯔꯃꯦꯁꯟꯗꯨ ꯈꯪꯉꯣꯕ ꯗꯥꯏꯒ꯭ꯔꯥꯝ ꯀꯃꯥꯏꯅ ꯌꯦꯛꯀꯗꯒꯦ ꯐꯣꯝ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯣ ꯅꯦꯛꯁ ꯁ꯭ꯇꯦꯞꯇꯅ ꯅꯪꯅ ꯑꯃꯨꯛ ꯇꯧꯗꯣꯏꯁꯤꯅ ꯌꯦꯛꯑꯝꯕ ꯗꯥꯏꯒ꯭ꯔꯥꯝ ꯑꯃ ꯑꯔꯊ ꯍꯟꯗꯣꯛꯄ ꯍꯩꯒꯗꯕ ꯗꯥꯏꯒ꯭ꯔꯥꯝꯗꯨꯒꯤ ꯃꯤꯅꯤꯡꯗꯣ ꯈꯪꯒꯗꯕ ꯁꯤ ꯁ꯭ꯇꯦꯞ ꯃꯔꯤꯁꯤ ꯃꯊꯪ 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 ꯂꯥꯛꯑꯣ ꯑꯗꯨ ꯀꯣꯏꯁꯟ ꯄꯥꯏꯕ ꯌꯥꯝ ꯌꯥꯔꯅꯦꯕꯀꯣ ꯑꯗꯨꯗꯤ ꯌꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯁꯤ ꯗꯥꯏꯒ꯭ꯔꯥꯝꯒꯤꯁꯦ ꯑꯝꯇ ꯗꯥꯏꯒ꯭ꯔꯥꯝꯒꯤ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯗꯥꯏꯒ꯭ꯔꯥꯝ ꯃꯤꯅꯤꯡ ꯍꯟꯕ ꯍꯥꯏꯕꯅꯦꯕꯀꯣ ꯁꯤꯅ ꯍꯥꯏꯕꯗꯤ ꯌꯦꯡꯉꯨꯀꯣ ꯗꯥꯏꯒ꯭ꯔꯥꯝ ꯑꯃ ꯄꯤꯔꯝꯒꯦ ꯅꯣꯏꯅ ꯀꯔꯤ ꯈꯪꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ ꯑꯩ ꯌꯦꯛꯀꯦ ꯈꯔ ꯂꯥꯏꯕ ꯍꯪ ꯇꯧꯔꯝꯒꯦꯀꯣ ꯍꯧꯖꯤꯛ ꯍꯪꯗꯣꯔꯦꯕꯀꯣ ꯃꯥꯅ ꯕꯤꯅ ꯗꯤꯗ ꯀꯩ ꯀꯧꯗꯣꯏꯅꯣ ꯍꯪꯒꯅꯦꯕ ꯃꯥꯅꯀꯣ ꯀꯣꯏꯁꯟꯁꯤ ꯁꯨꯃꯥꯏꯅ ꯍꯪꯕ ꯌꯥꯏ ꯋꯥꯠ ꯏꯁ ꯗꯤ ꯇꯨ ꯕꯤ ꯋꯥꯠ ꯏꯁ ꯗꯤ ꯇꯨ ꯕꯤ ꯍꯥꯏꯁꯤ ꯇꯨ ꯄꯟꯕꯁꯤꯅ ꯀꯧꯔꯛꯀꯗꯧꯅꯤꯀꯣ ꯃꯅꯤꯡꯒꯤ ꯇꯨ ꯄꯟꯕꯁꯤꯅ ꯗꯤꯗ ꯀꯩ ꯀꯧꯗꯣꯏꯅꯣ ꯕꯤꯅ ꯗꯤꯗ ꯀꯩ ꯀꯧꯗꯣꯏꯅꯣ ꯁꯤꯒꯤ ꯀꯣꯏꯁꯟꯁꯤꯒꯤ ꯃꯤꯅꯤꯡꯁꯦ ꯑꯩꯅ ꯍꯜꯂꯤꯁꯦ ꯀꯣꯏꯁꯟꯁꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯪꯕ ꯌꯥꯏ ꯋꯥꯠ ꯏꯁ ꯗ ꯋꯥꯍꯩꯁꯦ ꯑꯇꯣꯞꯄ ꯑꯃꯗ ꯑꯣꯔ ꯋꯥꯠ ꯏꯁ ꯗ ꯔꯤꯂꯦꯁꯟ ꯑꯣꯐ ꯗꯤ ꯇꯨ ꯕꯤ ꯕꯤꯒꯤ ꯔꯤꯂꯦꯁꯟꯁꯦ ꯀꯔꯤ ꯑꯣꯏꯒꯤ ꯕꯤꯗ ꯍꯥꯏꯕꯗꯤ ꯕꯤꯅ ꯀꯩ ꯀꯧꯒꯗꯒꯦ ꯍꯥꯏꯕꯅꯦꯕ ꯃꯅꯤꯡꯒꯤꯁꯤꯅ ꯀꯧꯔꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤ ꯇꯨ ꯄꯟꯕꯁꯤꯅ ꯀꯧꯔꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ ꯇꯨꯒꯤ ꯃꯇꯨꯡ ꯂꯩꯔꯤꯕꯁꯤꯅ ꯀꯧꯔꯛꯀꯗꯣꯏꯕ ꯁꯤ ꯑꯣꯟꯊꯣꯛꯅꯕꯗ ꯍꯦꯛꯇ ꯃꯤꯡꯒꯧ ꯁꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯀꯔꯤ ꯇꯥꯔꯦ ꯁꯤ ꯑꯔꯊ ꯍꯜꯂ ꯌꯦꯡꯉꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯗꯥꯏꯒ꯭ꯔꯥꯝꯁꯤꯒꯤ ꯑꯔꯊꯁꯦ ꯑꯩꯈꯣꯏꯅ ꯍꯟꯕ ꯃꯇꯝꯗ ꯀꯩꯗꯧꯔꯦ ꯕꯤꯒ ꯑꯦꯒ ꯁꯤꯒ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯃꯆꯤꯟ ꯃꯅꯥꯎꯅꯦꯕ ꯁꯨꯃꯥꯏꯅ ꯄꯔꯦꯡ ꯑꯃꯗ ꯂꯩꯕꯁꯤ ꯀꯩ ꯀꯧꯋꯦꯕ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯕ꯭ꯔꯗꯔ ꯁꯤꯁꯇꯔꯗꯨꯅꯦꯕ ꯅꯠꯇ꯭ꯔꯥ ꯕ꯭ꯔꯗꯔ ꯑꯃꯁꯨꯡ ꯁꯤꯁꯇꯔꯅꯤ ꯁꯨꯃꯥꯏꯅ ꯄꯔꯦꯡꯗ ꯂꯩꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯦ
cousin gumba ngasai na yekpada cousin gi hawdre cousin ju pareng de leini hamne ko cousin gumba oraga na mama pul mapa pul la roi ko yanda ba hese cousin odi tonga le gadam sigi dizi kaino sigi mapa natra dizi sigi mapa ne adu gam siga e ga bi ga di pasimana ngakta ne makoi humje masimnaw ni makoi humji masimnaw ni ta di makoi gi mama ne basi sigi mama ne dizi otar bi gi ju kai wetare mama tar bi gi ju mama ta ni anda sai dina mak bi da kari kau da ke habor magana dina bi da di san natra ga dotar kau du ni bi gi gender khangdam ni na san natra dotar da ta du suman diagram ji yem ase atra je suman khangna ba hona ba haitare sina mari su step ta sima mati ma nei na ga da ko yanda idana se and diagram me ke ata de hoji bi na di da kai kau du no harasi question ne hange bi na di da kai kau du no se hoji akoina khange ma da di bi ga si ga ji ma chi manong ne ba ado sigi mama e ne sigi mama e have se bi gi ju kana no bi gi si mama tare mother ne bi gi mother ne se sigi mama was my mother ne ado my mama wori ba sigi mu masi manao ne di na my mama gi brother ne mama gi brother du di bi ne kai kautare uncle kautare da suman uncle kautare yan dare ko sa adu ga mo ona taina bi da di no ina kau bi da kari kau ga haibor mani di na bi da kari kau ga haibor mani kamai tautare di na bi da kari kau ga haibor oi thara ga di yengo di ga e ga ze e ji di gi di kai kari no magi sister ni magi sister gi masa je sister gi masa nu pi na tro e gi di bi je e gi di masa nu pi ne ba daughter ne ba e na ka ta ga si daughter ne daughter do adu di gi sister gi daughter ji kai ka ta ra di nam ko ma ga di ni sign ko ra ne magi sister gi masa nu pi ne ni sign ko su mai to na diagram je on to pon jing ka to ga diagram yem ba du gi meaning han ba je hai ga dong ne adu kan du da si mayam mari step ma ino hojik palli step mari fazana full understand to na bo khona ba adu kan du da no hojik question da pa ba yar ne ko step by step se fazana hera kan da ko adu yar ne adu hojik question khara pa ra yeng je ko da maraktan ai kaino haram ge ko aigi aingwanda aingwanda gi noina learn to as mes ki basic course advanced course ko thau khara pik pe ssc gd gumba gi na basic course ko adai khara CGL 11 gumba gi na khara advanced course CDS gumba makogi CGL gumba CPU gumba thaning bagin khara advanced course adum to bi ai online mes ki amaso atop subject ki course to bi ai general foundation course ki ko adum to bi ai class course ki si aina palli basin jeno ai kan ai contact na ma thak to sule sida adum course to bi ai ado ai samak se Kanpur nice coaching center si ai founder ni 2017 da akoi coaching ji develop to woni sa 80 plus na mai popular ado andaki SSD gi merit akogi medical sangmo mayam yauri makoi khalaga di chama maya di sudilani ko suman esiment yam phaje akoi active service ke SSC gumba exam sida am focus to ya tai jaga dana makra focus to wali SSC gi exam khudima masane so ba masum active service ki any coaching to ni de akoi da dum lak pirom sarani doga aigi YouTube channel ama so ina satra sing mating pangjabo ina ko kana khara thagat ke ai sagi promotion oina bana ina bi YouTube channel ama hamne sarbabu for job exam saino ko ayam kana ai sing dana to usuna te adu station noi me am chang ka support to biro adu ai noi gi kana me am pi ke support to biro adu ga si subscribe to biro adu ga noina video na sing bakara share to bi ba na manam sing la sumaina Manipuri lo na phajana maths English ate subject reasoning sing ba ai all round ai bujiki de kitang wala knowledge lai wala ko ado ai ngon de dum learn to phangane ado noina khara share to bi da khara to tare adu de hoji akoi blood relation gi question je khara pairaji aina maroina naina this blood relation question je kano de hoge koigi SSC GD की direct question दगी दम होगी को
क्वेश्चन सम खर नैनबा हौरजेबको क्वेश्चन मते बदे वन बाय वन तम तम पाइजे अहान बायदि क्वेश्चन याम थुना ताव यागिरो नोइदोको तमना नोइ ngsaigi kano tawjibani yengo sida question ji par se aduga haribo question ji karigi question am teng SSCGD na handaki 2023 gi ko mamang sai ya tare January date 10 na thagi ba dung ma second siki sahi mukti fare exam ji togi base sida joi satra yam putoki bani sida hangi ba direct question design ja hoje kanda latest one kari da lege hadune uli siko siguma question je akoina yam common oire SSC lobe exam da do si kamaina tawda gi yengse ba ko han ba diagram yeng nam kono dragadi question khumang moy mana pyramid se A ga B ga A ga B ga har mana C ga D ga ura masu ya bu pone pramando A ga D ga tawbe wani bu ko mai je mabani marakta at the rate of simonji ler magadi A is the husband of B na haigani habani bu ko aduna na A je B ga husband ni hairani bu ko adai sida N ler magana N ko sigi simonji ler magana nang haidu se A is the mother of B na handui ngasai na mang A jina B gi husband ni hare hojina A jina B gi mother ni hare sumaina nang confuse set pasu ya we sa ta kra son ba de ko admaina han bi bna tama mo hezi A ga B ga da praman do gi be wari ni ngasai A ga B ga da praman do isi A ga B da praman do we wari ni na khandu se A ga B ga marak ta letter ani gi ko marak se da at the rate of simozler ma se ahan ba se A je ahan ba haina hal lo ba du di gyan tarani A jina ahan ba hairo B jina akon ba bi ba se ahama da leri ba se akon ba gi husband ni haina hal lo ko adu di yar ahan ba se akon ba husband suman ga da sida haji zo ahan ba uri ba se akon ba gi mother ni ha bane ba sigi en simon jina taji sigi has leri ba simon taji ahan ba se akon ba gi daughter ni na hal lo sumana e bi ga na sa duro no wakalo no confuse pa ya ba ko e haraga sigi percentage simon ji ler mag da haji ahan ba gi uri ba e se akon ba gi sister ni haina tran ga da sigi mari ji sinara matung nang diagram du ye u ha bane ma haji mana nang angka je ho matam da ahan ba gi tap na taw ko mana pirami go do hanere ithuk tare amada G percentage symbol B leire aduga A the rate of leire K leire L leire P leire ade atopa mana atopa bas leire yam sangale ko matam sang mane si ye pa phajna hera kana tam tam na sum practice tor thura kini ko ai sa chawji loina mes ta SSG di question kun manung started time ho pang tani mine kun manung da loi ho pangam na re ko toina tam tam na her kadam ne hei waje khanga ye be ya bana te ko ma pyramid ithopirani adu ko diagram ek pasi matang matang horane ko ahmada sigisi siani no honoro marak sida kaino lerise percentage symbol lay biding asa CMO sida has ahan bagi akon my sister ne hamna tri haja ahan bo ri ji ni ji bigi sister ne ne ji je bigi sister ne do ji bigi sister ne hadinga sain kama ye ke samana parem da leine da na bigi di sender khang de mi yoron ahma ye ko matang da sim yo at the rate of lay bidi kari tare ahan bagi akon my husband ne ne adu bi je ke gi husband tare bi je ke gi husband tare husband oragadi sina nupi moram ni si plus oragadi ko sumaina yan tan ek pi bai tar husband oragadi tenje ka po dai mate mana warde asa am sister in paring singu do ara si ani ek logre mathang simu yaji yan lai bagi di kari hano yan lai bajina hai ji hano A is the mother of B han bagi is akon mai mother ni adudi han ori bag K is akon maji mother ni hatar K is P gi mother ni K is P gi mother ni di mother K is na mama ni P gi mother ni P is na U ni khalo nang i ma de mathak ek to ni P na makali thare na tra se ek lore mathang da G ga S ka ma emo G S marak ta kai leri ba has leri adu has leri ta pa no A is the daughter of B have to mana I mean ahan ba se akon maji daughter ni hare adu ta di sida ahan bo ri ba G S ki daughter ni G S ki daughter ni adu G S ki daughter ni na S na mathak le tare gi pale be esing atang uni khalo nang na sanu pidi makha thamdoi na tro es ki do tani es di gender khang plus minus ta paroi mathang da en lebe mi es es ka em ga yo en adu sidi ke no ahan ba ge se akon bai sister ne have ne ba adu di adu mai to na si es e em gi sister ne ba es e em gi sister ne akon ba em ji ki ko adu di es e em gi sister ne di em ji smani ye ja nang na smani sister di ko smani ye ja nang na som di yesu ya smani ka zu kai di ba yes em gi sister ni sumai yesu amani ko ka skai de nang som da sing bodu amani ka skai de ani mak ti ga da bina ko nakan thamam do wan ye ko loire
सुमाइना डायग्राम से फजन येकपल होरे नोइना तपना स्पीड लेदर येंगेरा तपनी येंगो आइजु तपना तांगबो होनरिजिनी अदो येंग काजिदा नंग कैदौदुइबा सियेंगो अदुगा नंगना रिलेशन di mana kana kana kai ko duino so am to question mun na patare han be tat na tawgi se ko kai habano question da haja how is s related to p s hai baje p to p ko question kor ka dawni s p na kai ko duino s hai baje p na kai ko duino s p na kai ko duino adudi kana ko duiba p na ko duiba adu ta p jinga tang u ni khando asa aina diagram generation chart ek pada u gi mathakta u gi hek mat generation kambu ji hek mathakta nangi father ga mother ga pareng lerani adu mathakta generation ma kara ga grandfather grandmother gi kambu nga sai ye ki daina ai generation chart ama ye ki du nga sai han le o adu ni singo si ko du mi ji u ni khalo mango da gi generation ji pareng amma ani kare adu di u sin ko du ri p sin u ni khalo adu ta di mango da gi ani kara ga di father mother gi pareng jo ero roi grandfather ga grandmother gi pareng so ai ta ra ni adu option tik to ya do re yenga se ko mother in law si yaro maramni ngasai akhirnya diagram yang matam yugi mother in law di matak to le MIL do yugi hek matak to yekim na tro ko yi hoji ansa di si pareng ta do re nangi matak to ani karaga ne ama ani suba ka bazin ne aduna mother in law yaro father in law si yaro na tro father in law si pareng le bani yugi matak to yadre ad sen sen na hebsna isagi isa hebin isu ne adu ma kharom sakadam ne aduna adu som yar maro adu ta di suwaro ta bid option number C je dum hot padum sum mane father gi mama means ibok habane baba pokpo ibok habane sumber se ngo pi lere sumber se tor se are ko pi lere ko si pi gi mama ma pang to na tro pi gi mama ma ba na tro se aduga ji na pi gi ke dore mane ne ba hadi mama pa ne moji masimana wa to ne si bi ji magi masimana ne ba adudi ji gi mama na tro se ji gi mama oi ba se bi gi su mama ne bi gi su mama ta ro do jigi jigi mama haiba se bigi ju mama ni baba ni masi mana oi bani na ko yanda price adu ta di pigi mapa le basi pigi mapa gi mama ta ra do masana adu ni ko yan ta obra ini ye krido mun na ta yan ta ni se ko adu question ama ni to se do ga yana yan ta ka ning khale yo ko do ko yan ta ko se si question se ma sai do sa mana na khana na khara ma hirani mani ye wa is ke no a plus b divided by cell letter c into d minus e plus f si ek pasi hada tawrasi एक पछि त मा है के न प्लस ले बिसानी है a plus b ना है प्लस ले करी है न a is the son of b प्लस ले बिना ताए से हान बो रे a से b की son ने b की son ने मतलब हान बो रे a से b की son तारे a से कना तारे b की son a से b की son ने मिना b ने मतलब तो ले रहने को समान ये पस son ने मखा थमदा नेक्स्ट ये ना बयाओ ये ना बयाओ उसने करी है बा हाम ले रे a से is the wife of b a से b की wife ने तो माइनस सीधा ले से हाम ले रे b से c की wife तारे B से C की वाइफ B से B से C की वाइफ ने नुपी ओरे C की वाइफ ने C ने नुपा तार मन मते मनाउ ने मने तेंजे कापसिन नरो मथंग दा इनटू लेबो मी एस इनटू लेबो की एक पोजिशन नंग तौदिस कन इनटू लेबो की यंग सिदा A is the brother of B A से B की ब्रदर ने हबदी अहान बाय ना हलु हबदी अहान बोरि बे A से अकोन में B की ब्रदर ने रुदी अहान बोरि से कनानो सिदा अहान बोरि बे C से D की ब्रदर ने C से D की ब्रदर ने C से D की ब्रदर ने ब्रदर वदी पनेम दी इधर मन सिखै चिंगदा तिजे का ब्यादे मादि मते मेनाउ तमी माइनस लेबी जम यंगो माइनस लेबदना करी हाइबा अहाम लेरिबा A is the sister of B माइनस लेबिन ताइज अहान बाजे अकोन बगी सिस्टर ने अहान बाजे अकोन बगी सिस्टर ने हबने अदु अहान बो रिबा D से E की सिस्टर ने D से E की सिस्टर ने D से E की सिस्टर ने समान परिम दी एकता सिस्टर ने प्लस लेबगी दम ये से प्लस लेबिन ताको दे कई है नो A is the son of B प्लस लेजि ताको जिना ताको दे अहाम लेरि से अकोन बगी सन ने अदु दिसदा अहाम लेजि E नत्रा जे E जे अकोन में F सी की सन ने E जे F सी की सन E जे सन नो मिने प्लस ने तो कनागी F की
ꯑꯗꯨ ꯃꯃꯥꯗꯨꯅ ꯃꯊꯛ ꯂꯩꯇꯥꯕ ꯑꯦꯞꯀꯤ ꯁꯟꯅꯦ ꯍꯥꯏꯔꯦꯕꯁꯦ ꯑꯗꯨꯗꯤ ꯑꯦꯞꯀꯤ ꯁꯟꯅꯦ ꯍꯥꯏꯔꯗꯤ ꯃꯥꯅ ꯌꯥꯅꯦꯕ ꯑꯦꯞꯅ ꯁꯤ ꯂꯩꯔꯅꯤ ꯑꯦꯞꯇꯨ ꯖꯦꯟꯗꯔ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏ ꯀꯔꯤꯝ ꯇꯞꯄꯣꯏ ꯁꯨꯃꯥꯏꯅ ꯌꯦꯛꯄꯁꯤ ꯂꯣꯏꯔꯦ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯦꯛꯄꯤꯔꯣ ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯥ ꯍꯪꯉꯤꯁꯦ then which of the following statement is not correct ꯁꯤ ꯇꯥꯏꯞꯁꯦ ꯃꯈꯥ ꯄꯤꯔꯤ ꯁ꯭ꯇꯦꯠꯃꯦꯟꯁꯦ ꯀꯔꯝꯕꯁꯤ ꯑꯔꯥꯟꯕ ꯊꯤꯌꯨ ꯍꯥꯏꯕꯅꯤ not correct ꯍꯥꯏꯗꯤ ꯆꯨꯝꯗꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯤ ꯑꯔꯥꯟꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤꯀꯣ ꯌꯦꯡꯉꯁꯤ A is the son of C ꯑꯍꯥꯟꯕꯗ A ꯁꯦ Cꯒꯤ ꯁꯟꯅꯤ A ꯁꯦ Cꯒꯤ ꯁꯟꯅꯤ ꯍꯥꯏꯔꯦꯀꯣ Bꯒ Cꯒꯁꯤ ꯃꯇꯩ ꯃꯅꯥꯎ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯇꯥꯔꯗꯤ Bꯒꯤ ꯃꯆꯥꯅꯨꯄꯥ Cꯒꯤꯁꯨ ꯃꯆꯥꯅꯨꯄꯥꯅꯤ ꯁꯤ ꯆꯨꯝꯃꯦ ꯁꯤ ꯑꯟꯁꯔ ꯑꯣꯏꯔꯣꯏ ꯑꯗꯨꯅ E is the brother of B E ꯁꯦ Bꯒꯤ ꯕ꯭ꯔꯗꯔꯅꯤ E ꯁꯦ Bꯒꯤ ꯕ꯭ꯔꯗꯔꯅꯤ ꯆꯨꯝꯕ꯭ꯔꯥ E ꯁꯦ Bꯒꯤ ꯕ꯭ꯔꯗꯔꯅꯤ Cꯒ Dꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤ Dꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯑꯗꯨ ꯃꯣꯏ ꯑꯍꯨꯝꯗꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯗꯨ Cꯁꯤꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯁꯦ ꯑꯗꯨꯅꯗꯤ Bꯅꯗꯤ Eꯗ ꯕ꯭ꯔꯗꯔ ꯀꯧꯔꯔꯣꯏꯕꯀꯣ Eꯁꯦ Bꯒꯤ ꯕ꯭ꯔꯗꯔ ꯅꯠꯇꯦ E ꯑꯁꯦ Bꯒꯤꯗꯤ ꯃꯥꯒꯤ Bꯒꯤ ꯅꯨꯄꯥ ꯑꯣꯏꯔꯤꯕꯁꯤ Bꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯎꯄꯥ ꯊꯣꯛꯑꯦꯕ ꯕ꯭ꯔꯗꯔ ꯊꯣꯛꯑꯦꯕ Eꯁꯦ ꯑꯗꯨꯅ Bꯅꯗꯤ ꯀꯩꯗꯧ ꯇꯥꯔꯦ ꯕ꯭ꯔꯗꯔ ꯏꯟ ꯂꯣ ꯀꯧ ꯇꯥꯕ ꯕ꯭ꯔꯗꯔ ꯏꯟ ꯂꯣ ꯑꯗꯨꯅ ꯕ꯭ꯔꯗꯔ ꯏꯟ ꯂꯣ ꯀꯧꯗꯕꯅꯤ ꯑꯗꯨ ꯁꯤ ꯂꯥꯜꯂꯦ ꯁꯤꯅ ꯑꯟꯁꯔ ꯑꯣꯏꯔꯝꯕꯅꯤ ꯂꯥꯜꯂꯤꯕꯁꯤꯅ ꯑꯟꯁꯔ ꯇꯥꯔꯦ ꯑꯔꯥꯟꯕ ꯊꯤꯌꯨ ꯍꯥꯏꯕꯅꯤꯅ ꯑꯇꯩꯁꯨ ꯑꯗꯨꯝ ꯆꯦꯛ ꯇꯧꯔꯝꯁꯤ D is the daughter of F D is the daughter of F ꯍꯥꯏꯔꯦ D ꯁꯦ F ꯀꯤ daughterꯅꯤ D is the daughter of F D ꯁꯦ F ꯀꯤ daughterꯅꯤ ꯆꯨꯝꯕ꯭ꯔꯥ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯉꯥꯛꯇꯅꯤ ꯍꯥꯏꯔꯦ ꯑꯗꯨ Eꯁꯤ F ꯀꯤ ꯃꯆꯥꯅꯤ ꯑꯗꯨ Dꯁꯨ F ꯀꯤ ꯃꯆꯥ ꯑꯣꯏꯔꯣꯏꯗ꯭ꯔꯣ ꯑꯗꯨ D is the daughter of F ꯁꯤꯁꯨ ꯆꯨꯝꯃꯅꯤ A is the grandson of F A ꯁꯦ F ꯀꯤ grandson ꯍꯥꯏꯔꯦ F ꯀꯤ grandson ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯤ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯅꯠꯇ꯭ꯔꯥ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯑꯗꯩ Cꯁꯨ F ꯀꯤ ꯃꯆꯥꯅꯦꯕ ꯅꯠꯇ꯭ꯔꯣ ꯃꯥꯒꯤ ꯃꯆꯥꯅꯤ ꯃꯥꯒꯤ ꯃꯆꯥ ꯂꯧꯔꯤꯕꯁꯤ ꯀꯅꯥꯅꯣ ꯃꯥꯒꯤ ꯃꯆꯥꯒꯤ Cꯒꯤ ꯃꯆꯥꯅꯦꯕ Aꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯇꯥꯔꯗꯤ F ꯀꯤ ꯃꯆꯥ Cꯁꯤ F ꯀꯤ ꯃꯆꯥ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯃꯨꯛ Aꯁꯤꯅ Cꯒꯤ ꯃꯆꯥ ꯑꯣꯏꯔꯦ ꯑꯗꯨ ꯃꯆꯥꯒꯤ ꯃꯆꯥ ꯑꯗꯨ ꯃꯁꯨ ꯇꯥꯔꯦ ꯁꯤ ꯆꯨꯝꯃꯦꯀꯣ ꯁꯤꯁꯨ ꯑꯗꯨꯅ ꯑꯣꯞꯁꯟ ꯅꯝꯕꯔ B ꯁꯤꯈꯛ ꯂꯥꯜꯂꯦ ꯑꯔꯥꯟꯕꯁꯤꯅ ꯑꯟꯁꯔ ꯑꯣꯏꯅꯤ ꯁꯨꯃꯥꯏꯅ ꯈꯟꯗꯣꯛꯀꯗꯕ ꯇꯞꯅ ꯇꯞꯅ ꯍꯩꯇ꯭ꯔꯤꯉꯩꯗꯗꯤ ꯌꯥꯝ ꯊꯨꯕ ꯋꯥꯈꯜ ꯁꯨꯈꯟ ꯈꯟꯕ ꯌꯥꯗꯦ ꯏꯁꯄꯤꯠ ꯍꯥꯏꯗꯨꯗꯤꯅꯦ ꯑꯗꯨꯝ ꯅꯨꯃꯤꯠ 10ꯅꯤ 20 ꯑꯗꯨꯝ ꯂꯥꯛꯄꯅꯦ ꯔꯤꯖꯅꯤꯡꯁꯤꯗꯤ ꯌꯥꯝ ꯂꯥꯏꯕꯅꯦꯕꯀꯣ ꯔꯤꯖꯅꯤꯡ ꯍꯥꯏꯕ ꯁꯕꯖꯦꯛꯁꯤꯗꯗꯤ ꯑꯩꯅ ꯅꯣꯏꯗ ꯇꯧꯍꯟꯅꯤꯡꯉꯤꯁꯤ ꯃꯤꯅꯤꯠꯁꯤ ꯊꯥꯗ ꯑꯍꯥꯟꯕꯗ ꯃꯣꯛ ꯇꯦꯁ ꯇꯧꯕꯗ 20 ꯃꯤꯅꯤꯠꯁꯇ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯦ 20 ꯃꯤꯅꯤꯠꯁꯇ ꯃꯣꯛ ꯇꯦꯁ ꯇꯧꯕꯗ ꯀꯣꯏꯁꯟ 17 18 ꯑꯌꯥꯝꯕꯅꯀꯣ ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯉꯝꯅ ꯈꯜꯂꯛꯑꯦꯕ ꯍꯧꯖꯤꯛꯁꯦ ꯇꯦꯁꯁꯤ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯇꯧꯈꯠꯂꯛꯄꯁꯤꯗ ꯑꯗꯨ ꯊꯥ ꯑꯃ ꯆꯨꯞꯅ ꯇꯦꯁ ꯇꯧꯈꯠꯂꯛꯑꯗꯤ ꯏꯁꯄꯤꯠ ꯊꯨꯔꯛꯀꯅꯤ ꯑꯗꯨ 18 ꯃꯤꯅꯤꯠꯇꯒꯁꯦ ꯑꯗꯨꯝ ꯉꯝꯃꯛꯀꯅꯦꯕꯁꯦ 18 ꯃꯤꯅꯤꯠꯇ ꯀꯣꯏꯁꯟ 19ꯒꯨꯝꯕ 20ꯒꯨꯝꯕꯗꯤ ꯑꯗꯨꯝ ꯉꯝꯕꯁꯨ ꯌꯥꯎꯕ ꯌꯥꯏ ꯑꯗꯨꯒ ꯀꯣꯏꯁꯟ ꯂꯣꯏꯅ ꯑꯩ ꯐꯨꯜ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯗꯨꯗꯤ ꯊꯥꯗꯣꯛꯁꯦꯕ ꯃꯔꯝꯗꯤ ꯑꯦꯛꯖꯥꯝꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯔꯤꯕꯅꯦꯕꯀꯣ ꯑꯩꯅ ꯀꯣꯏꯁꯟꯁꯤ ꯐꯨꯜ ꯇꯧꯗ ꯌꯥꯗꯦꯅ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯆꯦꯂꯦꯟꯖ ꯑꯃ ꯇꯧꯔ ꯆꯠꯂꯅꯤ ꯑꯦꯛꯖꯥꯝꯗ ꯀꯣꯏꯁꯟꯗꯨꯅ ꯑꯔꯨꯕ ꯇꯥꯔꯝꯃꯣ ꯈꯪꯂꯨ ꯂꯨꯕ ꯑꯗꯨ ꯃꯉꯣꯟꯗ ꯃꯤꯅꯤꯠ 4 5 ꯃꯥꯡꯊꯣꯛꯈꯤꯕꯗꯨ ꯄꯥꯝꯃꯨꯏꯗꯅ ꯑꯗꯨ ꯍꯨꯟꯗꯣꯛꯑꯃꯒ ꯃꯦꯠꯁꯀꯤ ꯑꯇꯩ ꯁꯦꯛꯁꯟꯒꯤ ꯀꯣꯏꯁꯟ ꯍꯣꯠꯄꯗꯨꯅ ꯍꯦꯟꯅ ꯐꯩꯕ ꯑꯗꯨꯅ ꯀꯣꯏꯁꯟꯒ ꯁꯤꯡꯅꯕ ꯌꯥꯗꯦꯀꯣ ꯑꯦꯛꯖꯥꯝꯁꯤꯅ ꯅꯉꯣꯟꯗꯒꯤ ꯆꯥꯎꯔꯤꯅꯤ ꯃꯣꯏꯅ ꯉꯝꯍꯟꯒꯗꯧꯅꯤꯀꯣ ꯁꯤꯒꯤ ꯅꯤꯌꯣꯝꯁꯤꯃꯁꯨ ꯂꯩ ꯑꯩ ꯏꯁꯥꯃꯛ ꯑꯦꯛꯖꯥꯝ ꯊꯥꯔꯛꯄꯗ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯔꯤꯖꯅꯤꯡꯗ ꯐꯨꯜ ꯇꯧꯔꯒ ꯑꯁ ꯑꯃꯠꯇ ꯉꯥꯏꯔꯦ ꯃꯁꯤꯒ ꯇꯧꯁꯤꯜꯂꯗꯤ ꯑꯩ ꯃꯥꯔꯛꯁꯤ ꯐꯖꯔꯅꯤꯗ 50 ꯃꯅꯨꯡ 50ꯒ ꯐꯪꯉꯗꯤ ꯀꯥꯏꯅ ꯈꯟꯕ ꯇꯧꯔꯨꯀꯥꯟꯁꯤꯗ ꯑꯪꯀꯗꯨꯅ ꯈꯤꯇꯪ ꯂꯥꯡ ꯊꯥꯛꯄ ꯇ꯭ꯔꯦꯞ ꯀꯣꯏꯁꯟ ꯑꯣꯏ ꯂꯩꯔꯝꯃꯦ ꯌꯥꯝ ꯂꯨ ꯋꯥꯈꯜꯁꯤ ꯆꯠ ꯈꯟꯕ ꯉꯝꯗꯕ ꯃꯤꯅꯤꯠ 4 5 ꯆꯪꯊꯣꯛꯑꯦ ꯐꯣꯟꯁꯨ ꯇꯥꯍꯧꯗꯦ ꯃꯊꯪꯒꯤ ꯑꯔꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯄꯥꯏꯒꯗꯕꯁꯨ ꯃꯇꯝ ꯃꯥꯡꯉꯦ ꯑꯗꯨꯝ ꯌꯥꯝ ꯊꯤꯅ ꯑꯦꯛꯖꯥꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯄꯣꯖꯤꯇꯤভ ꯔꯤꯖꯜ ꯂꯥꯛꯀꯗꯕ ꯅꯦꯒꯦꯇꯤভ ꯔꯤꯖꯜ ꯑꯃ ꯆꯠꯄꯒꯤ ꯃꯃꯤꯁꯨ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯃꯨꯠꯁꯨ ꯇꯦꯟꯕꯅꯦꯕ ꯑꯦꯛꯖꯥꯝꯗꯨꯒꯤ ꯃꯨꯠꯇꯨꯁꯨ ꯄꯨꯔꯥ ꯊꯨꯒꯥꯏꯕꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯂꯥꯏ ꯋꯥꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯋꯥꯔꯗꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝ ꯀꯣꯏꯁꯟꯁꯤ ꯂꯨꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯁꯨꯃꯥꯏꯅ ꯀꯣꯏꯁꯟꯁꯦ ꯈꯔ ꯄꯥꯏꯕ ꯇꯝꯒꯗꯧꯅꯦꯕꯀꯣ ꯂꯥꯁ ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯄꯥꯏꯒꯦꯕꯀꯣ ꯑꯗꯒꯤ ꯀꯣꯏꯁꯟꯁꯦ ꯑꯃꯒ ꯑꯃꯨꯛ ꯇꯧꯔꯝꯒꯦ ꯑꯃ ꯍꯦꯛꯇ ꯈꯟꯒꯦꯀꯣ ꯀꯣꯏꯁꯟ ꯏꯃꯥꯟꯅ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯁꯤꯗ ꯌꯥꯝ ꯀꯟꯅ ꯂꯨꯕ ꯇꯥꯏꯞ ꯑꯇꯣꯞꯄ ꯃꯈꯜ ꯈꯔꯕꯨꯗꯤ ꯂꯩꯔꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯃꯨꯛ ꯁꯦꯝꯃꯛꯀꯦ ꯍꯧꯖꯤꯛꯀꯤꯗꯤ ꯊꯤꯑꯣꯔꯤꯁꯤꯒ ꯀꯣꯏꯁꯟ ꯈꯔ ꯅꯩꯅꯕꯁꯦ ꯁꯤꯒꯅꯦꯕ ꯑꯩꯅ ꯐꯣꯀꯁ ꯇꯧꯔꯤꯁꯤ ꯑꯍꯥꯟꯕ ꯅꯪꯅꯅꯦ ꯍꯦꯛ ꯇꯧꯒꯗꯕꯁꯤ ꯀꯣꯏꯁꯟ ꯇꯥꯏꯞꯁꯦ ꯎꯔꯗꯤ ꯀꯣꯏꯁꯟꯒ ꯃꯨꯟꯅ ꯄꯥꯔꯨꯗ꯭ꯔꯁꯨ ꯇꯥꯛ ꯂꯥꯎꯅ ꯌꯦꯛꯀꯗꯕꯁꯤꯡꯗꯣ ꯍꯥꯟꯅ ꯏꯊꯣꯛꯑ ꯊꯝꯗ ꯌꯥꯗꯦꯕ ꯁꯤꯗꯤ ꯗꯥꯏꯒ꯭ꯔꯥꯝ ꯌꯦꯛꯄꯅ ꯐꯅꯤꯀꯣ ꯁꯤ ꯃꯥꯏꯟꯗ ꯍꯣꯠꯄꯗ ꯈꯔ ꯋꯥꯅꯤꯀꯣ ꯃꯥꯏꯟꯗ ꯍꯣꯠꯄꯗꯨꯅ ꯃꯇꯝ ꯆꯪꯉꯛꯀꯅꯤ ꯗꯥꯏꯒ꯭ꯔꯥꯝꯁꯤ ꯌꯦꯛꯄꯗ ꯊꯨꯅ ꯁꯠ ꯁꯠ ꯌꯦꯛꯄ ꯍꯩꯕꯤꯔ ꯂꯣꯏꯔꯦꯀꯣ ꯌꯦꯁꯤ ꯃꯥ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯍꯥꯟꯕꯗ ꯑꯦꯠ ꯗ ꯔꯦꯠ ꯑꯣꯐ ꯂꯩꯕꯁꯤ ꯌꯦꯡꯉꯣ ꯑꯦꯠ ꯗ ꯔꯦꯠ ꯑꯣꯐ ꯂꯩꯔꯤꯁꯦ ꯑꯍꯥꯟꯕꯒꯤ ꯑꯦ ꯏꯁ ꯗ ꯃꯥꯗꯔ ꯏꯟ ꯂꯣ ꯕꯤ ꯀꯣ ꯑꯦꯠ ꯗ ꯔꯦꯠ ꯑꯣꯐ ꯂꯩꯁꯤꯅ ꯇꯥꯛꯄꯗꯤ ꯑꯍꯥꯟꯕꯁꯦ ꯑꯀꯣꯟꯕꯁꯤꯒꯤ ꯃꯥꯗꯔ ꯏꯟ ꯂꯣꯅꯤ ꯑꯗꯨ ꯖꯤ ꯕꯤꯒꯤ ꯀꯩ ꯇꯥꯔꯦ ꯃꯥꯗꯔ ꯏꯟ ꯂꯣꯅꯤ ꯃꯥꯗꯔ ꯏꯟ ꯂꯣꯗꯤ ꯃꯊꯛꯇ ꯂꯩꯇꯥꯔꯦ ꯖꯤꯁꯤ
ꯃꯥꯗꯔ ꯏꯟ ꯂꯣ ꯑꯣꯏꯔꯗꯤ ꯕꯤꯒꯤ ꯃꯥꯗꯔ ꯏꯟ ꯂꯣꯅꯦ ꯍꯥꯏꯕꯅꯤ, ꯕꯤꯒꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯅꯤ ꯁꯤꯗꯀꯣ, ꯕꯤꯗ ꯁꯤ ꯂꯩꯔꯅꯤꯕ, ꯕꯤꯒꯤ ꯃꯇꯩ ꯃꯅꯥꯎꯅꯤꯅ ꯇꯦꯟꯁꯦ ꯀꯥꯞꯁꯤꯟꯅꯔꯣ, ꯕꯤꯒꯤ ꯁꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯂꯩꯔꯦ, ꯑꯗꯨꯒꯤ ꯃꯃꯥꯁꯦ ꯕꯤꯅꯗꯤ ꯀꯩ ꯀꯧꯇꯥꯔꯦ, ꯃꯥꯗꯔ ꯏꯟ ꯂꯣ ꯀꯧꯇꯥꯔꯦ꯫ ꯌꯦꯁꯦ ꯆꯨꯝꯃꯦꯀꯣ ꯁꯦ ꯁꯨꯃꯥꯏꯅ꯫ ꯃꯊꯪꯗ ꯍꯁ ꯂꯩꯕꯩꯁꯤꯅ ꯌꯦꯁꯤꯀꯣ, ꯍꯁ ꯂꯩꯕꯁꯤꯅ ꯀꯔꯤ ꯍꯥꯏꯕ, ꯑꯦ ꯏꯁ ꯗ ꯍꯁꯕꯦꯟ ꯑꯣꯐ ꯕꯤ, ꯑꯗꯨꯗꯤ ꯑꯍꯥꯟꯕꯒꯤꯁꯦ ꯑꯀꯣꯟꯕꯁꯤꯒꯤ ꯍꯁꯕꯦꯟ ꯍꯥꯏꯅꯦꯕ, ꯑꯦ ꯍꯥꯏꯅ ꯍꯜꯂꯨꯔꯅꯨ, ꯑꯀꯣꯟꯕꯒꯤ ꯍꯥꯏꯅ ꯍꯜꯂꯣ, ꯑꯦꯁꯤꯅ ꯑꯍꯥꯟꯕ ꯍꯥꯏꯅ ꯍꯜꯂꯨꯀꯣ, ꯑꯦꯁꯦ ꯕꯤꯒꯤ ꯍꯁꯕꯦꯟ, ꯑꯗꯨ ꯇꯥꯔꯗꯤ ꯕꯤꯁꯦ ꯀꯦꯒꯤ ꯍꯁꯕꯦꯟꯅꯦꯕ, ꯕꯤꯁꯦ ꯀꯦꯒꯤ ꯍꯁꯕꯦꯟꯅꯦ, ꯑꯗꯨꯗꯤ ꯕꯤꯁꯦ ꯀꯦꯒꯤ ꯍꯁꯕꯦꯟꯅꯦ ꯍꯥꯏꯔꯗꯤ ꯉꯁꯥꯏꯒꯤꯗꯣ ꯀꯦꯗꯣ ꯁꯤ ꯑꯣꯏꯔꯝꯃꯅꯦꯕ, ꯑꯗꯣ ꯃꯥꯗꯤ ꯅꯨꯄꯤ ꯇꯥꯔꯝꯃꯅꯤꯀꯣ, ꯁꯤ ꯀꯛꯊꯠꯄ ꯌꯥꯔꯦꯕ, ꯒ꯭ꯌꯥꯟ ꯇꯥꯔꯕ ꯍꯥꯏꯁꯦ, ꯕꯤꯁꯤ ꯀꯦꯒꯤ ꯍꯁꯕꯦꯟꯅꯦ ꯍꯥꯏꯔꯝꯃꯤꯅ, ꯉꯁꯥꯏꯒꯤ ꯁꯣꯝꯗ ꯀꯦꯗꯨ ꯁꯣꯝꯗ ꯍꯦꯛ ꯌꯥꯔꯣꯏꯕ, ꯀꯩꯅꯣ ꯅꯨꯄꯤꯅꯤ ꯂꯣꯟ ꯃꯑꯣꯡ ꯇꯥꯔꯅꯤ, ꯑꯗꯨ ꯌꯥꯗꯦꯀꯣ, ꯃꯦꯟꯁꯤꯟꯒꯗꯕ ꯉꯁꯥꯏ ꯍꯪꯉꯝꯕꯗꯨꯀꯣ, ꯌꯥꯔꯦ ꯁꯤ ꯅꯨꯄꯤ ꯑꯣꯏꯗ꯭ꯔꯦ꯫ ꯃꯊꯪꯅ ꯑꯃ ꯀꯔꯤ, ꯑꯦꯟ ꯂꯩꯕꯒꯤ ꯑꯃ ꯏꯌꯣ, ꯑꯦꯟ ꯂꯩꯕꯁꯤꯅ ꯇꯥꯛꯏꯁꯤ ꯀꯔꯤ ꯍꯥꯏꯅꯣ, ꯑꯦ ꯏꯁ ꯗ ꯃꯥꯗꯔ ꯑꯣꯐ ꯕꯤ, ꯍꯥꯏꯗꯤ ꯑꯍꯥꯟꯕꯁꯦ ꯑꯀꯣꯟꯕꯒꯤ ꯃꯥꯗꯔꯅꯤ ꯍꯥꯏꯅꯤ, ꯑꯗꯨꯗꯤ ꯑꯍꯥꯟꯕꯁꯤ ꯀꯅꯥꯅꯣ, ꯑꯍꯥꯟꯕ ꯀꯦꯁꯦ ꯑꯀꯣꯟꯕꯁꯤꯒꯤ ꯃꯥꯗꯔꯅꯤ, ꯀꯦꯁꯦ ꯁꯤꯒꯤ ꯃꯥꯗꯔꯅꯤ, ꯀꯦꯁꯦ ꯁꯤꯒꯤ ꯃꯥꯗꯔꯅꯤ, ꯁꯤꯅ ꯃꯈꯥ ꯂꯩꯇꯥꯔꯦ, ꯀꯦꯁꯦ ꯁꯤꯒꯤ ꯃꯥꯗꯔꯅꯤ, ꯁꯤꯅ ꯃꯈꯥ ꯂꯩꯇꯥꯔꯦ, ꯀꯦꯁꯦ ꯁꯤꯒꯤ ꯃꯥꯗꯔꯅꯤ, ꯁꯤꯅ ꯃꯈꯥ ꯂꯩꯇꯥꯔꯦ꯫ ꯃꯊꯪꯗ ꯑꯦꯟ ꯂꯩꯕꯁꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤ, ꯑꯦꯟ ꯂꯩꯕꯒꯤꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ, ꯑꯦ ꯏꯁ ꯗ ꯕ꯭ꯔꯗꯔ ꯑꯣꯐ ꯕꯤ, ꯑꯍꯥꯟꯕꯩꯁꯦ ꯑꯀꯣꯟꯕꯩ ꯕ꯭ꯔꯗꯔꯅꯤ, ꯑꯗꯨꯗꯤ ꯑꯍꯥꯟꯕ ꯁꯤꯁꯤ ꯑꯀꯣꯟꯕꯁꯤꯒꯤ ꯕ꯭ꯔꯗꯔꯅꯤ, ꯁꯤꯁꯤ ꯑꯦꯝꯒꯤ ꯕ꯭ꯔꯗꯔꯅꯤ, ꯁꯤꯁꯤ ꯑꯦꯝꯒꯤ ꯕ꯭ꯔꯗꯔꯅꯤ, ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯃꯕꯥꯅꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ, ꯁꯤꯐꯥꯎ ꯌꯦꯛꯑꯦꯀꯣ, ꯌꯦꯛꯑ ꯃꯇꯨꯡꯁꯤꯗ ꯀꯔꯤ ꯇꯥꯔꯦ ꯃꯥ ꯍꯪꯉꯤꯁꯦ, ꯍꯥꯎ ꯏꯁ ꯖꯤ ꯔꯤꯂꯦꯇꯦഡ് ꯇꯨ ꯑꯦꯝ, ꯖꯤꯁꯤ ꯑꯦꯝꯅ ꯀꯩ ꯇꯨ ꯄꯟꯕꯁꯤꯅ ꯀꯧꯔꯛꯀꯅꯤ ꯍꯥꯏꯕꯅꯤ ꯉꯁꯥꯏ ꯀꯣ, ꯑꯦꯝꯅ ꯖꯤꯗ ꯀꯩ ꯀꯧꯗꯒꯦ, ꯑꯦꯝꯅ ꯖꯤꯗ ꯀꯧꯗꯣꯏꯁꯤ ꯖꯦꯅꯦꯔꯦꯁꯟ, ꯀꯧꯗꯣꯏ ꯃꯤꯁꯤ ꯉꯥꯛꯇꯪ ꯌꯨꯅꯤ ꯈꯜꯂꯣ ꯍꯥꯏꯈ꯭ꯔꯦ ꯑꯩꯅ, ꯑꯗꯨ ꯇꯥꯔꯗꯤ ꯌꯨꯗꯒꯤ ꯖꯦꯅꯦꯔꯦꯁꯟ, ꯁꯤ ꯄꯔꯦꯡ ꯑꯃ ꯂꯩꯔꯦ, ꯃꯊꯛ ꯄꯔꯦꯡ ꯑꯃ ꯂꯩꯔꯦ, ꯄꯔꯦꯡ ꯑꯅꯤ ꯀꯥꯗꯣꯏꯅꯦꯕꯀꯣ, ꯑꯗꯨ ꯇꯥꯔꯗꯤ ꯀꯔꯤ, ꯒ꯭ꯔꯥꯟ ꯐꯥꯗꯔ ꯒ꯭ꯔꯥꯟ ꯃꯥꯗꯔꯒꯤ ꯄꯔꯦꯡꯗ ꯂꯩꯇꯥꯔꯦꯀꯣ, ꯑꯗꯨꯗꯤ ꯌꯦꯡꯉꯣ, ꯃꯥꯗꯔ ꯍꯥꯏꯕꯗꯤ ꯃꯊꯛꯇ ꯍꯦꯛ ꯃꯊꯛ ꯂꯩꯒꯗꯕꯅꯤꯀꯣ, ꯌꯨꯒꯤ, ꯑꯗꯨ ꯌꯥꯗ꯭ꯔꯦ, ꯃꯥꯗꯔ ꯁꯤꯁꯇꯔ ꯑꯟꯇꯤꯅꯤ, ꯑꯟꯇꯤꯁꯨ ꯃꯊꯛꯇ ꯂꯩꯕꯅꯤ ꯌꯥꯗ꯭ꯔꯦ, ꯒ꯭ꯔꯦꯠ ꯒ꯭ꯔꯥꯟ ꯃꯥꯗꯔ ꯍꯥꯏꯕꯗꯨꯗꯤ ꯖꯦꯅꯦꯔꯦꯁꯟ ꯑꯃꯒ ꯀꯥꯗꯥꯏꯅꯦ ꯉꯁꯥꯏ ꯌꯨꯗꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯃꯒ ꯀꯥꯔꯒꯥꯟ ꯑꯣꯏꯒꯗꯕꯅꯤ, ꯑꯗꯨ ꯑꯟꯁꯥꯔꯗꯤ ꯁꯤ ꯄꯔꯦꯡ ꯂꯩꯗꯧꯔꯕꯅꯤ, ꯌꯥꯗ꯭ꯔꯦꯀꯣ, ꯏꯔꯥꯏ ꯂꯥꯏꯅ ꯑꯣꯞꯁꯟ ꯅꯝꯕꯔ ꯑꯦꯁꯦ ꯑꯟꯁꯥꯔ ꯇꯥꯔꯝꯕꯅꯦꯕꯀꯣ, ꯃꯦꯇꯔꯅꯦꯟ ꯒ꯭ꯔꯥꯟ ꯃꯥꯗꯔ, ꯏꯕꯣꯛꯅꯦꯕ, ꯏꯃꯥ ꯄꯣꯛꯄ ꯏꯕꯣꯛ ꯍꯥꯏꯕꯅꯦꯕ, ꯑꯦꯝꯁꯤꯒꯤ, ꯑꯦꯝꯁꯤ ꯁꯤ ꯃꯅꯥꯎ ꯅꯠꯇ꯭ꯔꯣ, ꯃꯥꯏ ꯃꯃꯥꯅꯦꯕ ꯁꯤ, ꯃꯣꯏ ꯃꯃꯥꯅꯦꯕ, ꯃꯃꯥꯁꯤ ꯄꯣꯛꯏꯕ ꯀꯩꯗꯧꯔꯦ, ꯃꯃꯥꯅꯦ, ꯃꯃꯥꯏ ꯃꯃꯥ ꯇꯥꯗ꯭ꯔꯣ, ꯃꯦꯇꯔꯅꯦꯟ ꯒ꯭ꯔꯥꯟ ꯃꯥꯗꯔ, ꯆꯨꯝꯃꯦ ꯁꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯗꯥꯏꯒ꯭ꯔꯥꯝꯁꯦ ꯐꯖꯅ ꯌꯦꯛꯑꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕ ꯖꯦꯅꯦꯔꯦꯁꯟ ꯆꯥꯔꯠꯇꯣ, ꯑꯩꯅ ꯁ꯭ꯇꯥꯔ 3ꯒ ꯄꯤꯈꯤꯕ ꯖꯦꯅꯦꯔꯦꯁꯟ ꯆꯥꯔꯠꯇꯨꯃ ꯐꯖꯅ ꯈꯪꯖꯤꯜꯂꯣ, ꯑꯗꯨꯒ ꯊꯤꯑꯣꯔꯤꯗꯨ ꯃꯊꯪ ꯃꯊꯪ ꯑꯃꯨꯛ ꯅꯨꯡꯇꯤꯒꯤ ꯔꯤꯚꯥꯏꯁ ꯇꯧꯀꯣ, ꯈꯔ ꯁꯣꯟꯕ ꯀꯥꯡꯕꯨꯗꯤꯀꯣ, ꯃꯤꯁꯤ ꯈꯔ ꯇꯥꯔꯒ ꯌꯥꯝ ꯍꯩꯒꯟꯕꯁꯨ ꯂꯩꯀꯣ, ꯇꯞꯅ ꯆꯪꯕ ꯃꯤꯁꯨ ꯂꯩ, ꯑꯗꯨ ꯇꯞꯅ ꯆꯪꯕ ꯃꯤꯁꯨ ꯑꯗꯨꯝ ꯊꯕꯛ ꯌꯥꯝ ꯈꯟꯕ ꯌꯥꯎꯏꯀꯣ, ꯌꯥꯝ ꯍꯩꯒꯟ ꯃꯤꯁꯤꯅ ꯂꯥꯏꯊꯣꯛꯏꯒ ꯊꯕꯛ ꯈꯟꯗꯦ, ꯈꯔ ꯈꯔ ꯍꯩꯒꯟꯗꯕ ꯁꯥꯇ꯭ꯔꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯍꯦꯛꯇ ꯈꯪꯒꯜꯂꯦꯕꯀꯣ, ꯑꯗꯨꯅꯤ ꯊꯦꯕ ꯊꯦꯡꯒꯨꯒ ꯂꯝꯖꯦꯟ ꯆꯦꯟꯕꯗ ꯊꯣꯏꯗꯧꯗꯤ ꯊꯦꯕꯅ ꯃꯥꯟꯕ, ꯑꯗꯨꯒ ꯊꯣꯏꯕꯗꯤ ꯊꯦꯕꯅ ꯊꯣꯏ ꯍꯥꯏꯗꯣ, ꯑꯗꯨꯅ ꯊꯦꯡꯒꯨꯒꯤ ꯅꯦꯆꯔꯗꯨ ꯂꯧꯔꯣ, ꯑꯗꯨꯕꯨ ꯈ꯭ꯋꯥꯏ ꯐꯕꯗꯤ ꯊꯦꯕꯒ ꯊꯦꯡꯒꯨꯒ ꯑꯅꯤꯒꯤ ꯚꯔꯖꯟ ꯑꯃ ꯂꯩꯕꯅꯦꯕ, ꯊꯦꯕ ꯑꯗꯨꯃꯥꯏꯅ ꯌꯥꯡꯉꯣ, ꯑꯗꯨꯒ ꯂꯝꯆꯠ ꯁꯥꯖꯠꯅ ꯊꯦꯡꯒꯨꯒꯤ ꯃꯇꯧ ꯇꯝꯃꯣ, ꯑꯗꯨ ꯇꯥꯔꯗꯤ ꯃꯤꯗꯨ ꯃꯩ ꯍꯧꯔꯅꯦꯕꯀꯣ, ꯌꯥꯔꯕ, ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯗ ꯂꯣꯏꯁꯤꯟꯒꯦ, ꯑꯗꯨꯒ ꯄꯥꯔꯠ 2 ꯑꯣꯏꯅ ꯃꯥꯏ ꯀꯣꯏꯁꯟ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯅꯩꯅꯕꯗꯣ ꯑꯃꯨꯛ ꯇꯧꯒꯦ, ꯁꯤꯗꯩꯁꯤꯅ ꯑꯩꯅ ꯇꯥꯛꯏꯕ ꯈꯔꯁꯤꯗ ꯐꯖꯅ ꯃꯨꯟꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯧꯁꯤꯟꯕ ꯉꯝꯃꯒꯗꯤ ꯑꯇꯩ ꯑꯇꯩꯁꯨ ꯂꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯇꯧ ꯉꯝꯅꯤ ꯈꯜꯂꯦꯕꯀꯣ, ꯌꯦꯡꯉꯨ